India's Republic Day Asidi Manipur bu Tung Koina Makhoigi Khubamnungda Thamba Yanaba Pangthokpa THOURAMNI HAINA CORCOM na PHONGDORAKLI Lona ating bathamkraba CORCOM gi Publicity Committee gi maikaidigi THADORAKPA Chiralamada Manipur Kanglaipak Miyam Chingmi Tamigi Ningkha Tamba Phangdana Sanglaba Chahi Humudra Taruk asi India gi Miwat Minai Khangduna Lakli Indiana Purup Masel gi Marakta Khaibung Tahannaba Higai wa Tawduna Singchep Thajenduna Lakpana Haukiba Kumjali Singaniga Kulhumdoigi Megi Tarik Ahumdagi Kuki Khutlai Paiba Su Agreement Chatnariba Singna Phongna Purup ki Oiba Lam Ethnic Territory Amasung Purup ki Oiba Laingak Ethnic Administration Semnaba Mihat Mipun Chataraki Masina Maram Oiraga Ngasidi Manipur Purup Group Naiba Chingmi Tami Anigi Lisang Sinapuna Himinarakpabu Tokai Tahanduna Mutpa Naidraba Maina Chaklaba Lamdam Ama Oirakli Chahi Lising Ani Hena Lairaklaba Manipur Miyamgi Amato Oina Hingminarakpagi Semgalakiba Apun Bagi Saktam Lenga Ngamkai Kunaibu Temsingna Hanba India Lenga na Leptuna Honaduna Lakli Tanja Sida Lamdam Masigi Miyam na Amato Oina Lepminaduna India gi Divisive Oiba Policy Sing Asi Mighty Batai Puna Lepminaduna Manipur gi Saktam Bu Ngakmin Bamathautai Republic Day asi India gi oina di supnam lenga Mawulingba Amaromda Manipurdana Loilam Lenga Amukhana Mara Chesin Hanba Numit Colonial Reconsolidation Deni India gi Republic Day asidi Manipur Butung Koina Makhoigi Khubamnungda Thamba Yanaba Pangthokpa THOURAMNI Maramaduna CORCOM na lakliba tarik 15 January gi Nongyai Chabuktagi tarik 13 January gi Numidangi pung 3 phawba pung 19 gi oina total shutdown tawgani shutdown manung asida miyam na sinthale piu yumdagi mapan thokpiganu India gi nampuda pangthokliba Republic Day asi boycott tawbiu haina apil torakli total shutdown asina tangai fadaba lining laisol ana layeng amasung maihau langpokka mari leinaba thorom singdi konsiloi haina su cherolasina makhatari